ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯏꯂꯤꯖꯥꯕꯦꯠꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯇꯦꯂꯨꯒꯨ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯦꯚꯣꯁꯇꯅꯟꯇꯦ ꯅꯦꯅꯣꯗꯅꯟꯇ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯟꯇꯣꯁ ꯍꯥꯏꯅ ꯈꯪꯅꯈꯤꯕ ꯐꯤꯂꯝ ꯑꯃꯁꯨ ꯑꯣꯏ ꯐꯤꯂꯝ ꯑꯁꯤ ꯖꯅꯋꯥꯔꯤ 14, 2005ꯇ ꯔꯤꯂꯤꯖ ꯇꯧꯈꯤ ꯐꯤꯂꯝ ꯑꯁꯤ IMDbꯗ 7.8 ꯐꯪꯉꯤ ꯑꯗꯨꯒ Google ꯌꯨꯖꯔꯁꯤꯡꯅ 94% ꯂꯥꯏꯛ ꯇꯧꯈꯤꯕ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤ Prabhu Devana ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ M.S Rajuꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯈꯔ ꯄꯜꯂꯕꯗ ꯁꯤꯔꯤꯒꯤ ꯁꯛꯇꯝꯗ ꯇ꯭ꯔꯤꯁꯥ ꯁꯟꯇꯣꯁꯀꯤ ꯁꯛꯇꯝꯗ ꯁꯤꯗꯥꯔꯊ Shivaram ꯀ꯭ꯔꯤꯁꯅꯒꯤ ꯁꯛꯇꯝꯗ Srihari ꯄ꯭ꯔꯀꯥꯁꯀꯤ ꯁꯛꯇꯝꯗ ꯄ꯭ꯔꯀꯥꯁ ꯔꯥꯎ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯄꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯖꯦꯂꯔ ꯑꯃꯅ ꯍꯥꯏꯕꯗꯤ ꯖꯦꯜꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯖꯦꯜꯒꯤ ꯔꯨꯝꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯂꯥꯛꯄ ꯎꯕꯤꯒꯅꯤ ꯃꯍꯥꯛꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯔꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯔꯨꯝ ꯑꯃ ꯃꯩ ꯊꯥꯟꯕ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯀꯩꯒꯤ ꯂꯥꯏꯠ ꯑꯁꯤ ꯊꯥꯜꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯅꯤ ꯖꯦꯂꯔ ꯑꯗꯨꯅ ꯂꯥꯛꯄꯗꯨ Shivaram ꯀ꯭ꯔꯤꯁꯅꯅ ꯎꯈꯤꯕꯗꯒꯤ ꯂꯥꯏꯠ ꯑꯗꯨ ꯑꯣꯐ ꯇꯧꯈꯤ ꯑꯗꯨꯕꯨ ꯖꯦꯂꯔ ꯑꯗꯨꯅ ꯂꯥꯏꯠ ꯑꯣꯟ ꯑꯃꯨꯛ ꯇꯧꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯈꯤ ꯖꯦꯂꯔꯅ ꯃꯉꯣꯟꯗ ꯍꯪꯈꯤ ꯍꯌꯦꯡ ꯖꯦꯜ ꯑꯁꯤꯗꯒꯤ ꯆꯠꯂꯅꯤ ꯈꯟꯕꯗꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯝꯃꯨꯗꯅ ꯍꯥꯏꯅ ꯍꯥꯏꯈꯤ Shivaram ꯀ꯭ꯔꯤꯁꯅꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 5 ꯐꯥꯔꯦ ꯑꯩꯒꯤ ꯏꯆꯜꯁꯨ ꯑꯉꯥꯡ 2ꯒꯨꯝꯕ ꯁꯨꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯀꯔꯤ ꯍꯥꯏꯅ ꯊꯣꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ ꯖꯦꯂꯔ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯃꯤꯡ ꯊꯣꯜꯂꯝꯈꯤꯔꯣꯏꯗꯔꯅꯦ Shivaram ꯀ꯭ꯔꯤꯁꯅꯅ ꯑꯩꯒꯤ ꯏꯆꯜꯅ ꯑꯩ ꯌꯥꯎꯗꯅ ꯃꯥꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯜꯂꯣꯏ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯤꯡ ꯑꯁꯤꯗꯒꯤ ꯁꯣꯝꯅ ꯑꯃꯃꯝ ꯈꯟꯕꯤꯌꯨ ꯃꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯤꯡ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤ ꯖꯦꯂꯔ ꯑꯗꯨꯅ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯈꯜꯂꯝꯃꯤ ꯑꯍꯥꯟꯕꯗ ꯔꯘꯨ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯀꯣꯟꯅ ꯈꯟꯕ ꯃꯤꯡ ꯑꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯔꯝꯃꯤ Shivaram ꯀ꯭ꯔꯤꯁꯅꯅ ꯁꯥꯟꯇꯤ ꯍꯥꯏꯕ ꯃꯤꯡꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯖꯦꯂꯔ ꯑꯗꯨꯅ ꯍꯪꯈꯤ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯃꯤꯡ ꯊꯣꯟꯕꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ Shivaram ꯀ꯭ꯔꯤꯁꯅꯅ ꯊꯣꯟꯈꯤꯗꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ Shivaram ꯀ꯭ꯔꯤꯁꯅ ꯑꯃꯗꯤ Siri ꯇꯦꯝꯄꯜ ꯑꯃꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ Shivaram ꯀ꯭ꯔꯤꯁꯅꯅ ꯃꯃꯥꯗ ꯏꯃꯥ ꯅꯪꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯁꯥꯟꯇꯤꯅ ꯍꯧꯖꯤꯛ ꯆꯠꯂꯗꯣꯏꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯈꯨꯝꯂꯝꯃꯤ ꯁꯥꯟꯇꯤ ꯇꯦꯝꯄꯜ ꯑꯗꯨꯗ ꯌꯨꯕꯤ ꯊꯨꯒꯥꯏꯔꯝꯃꯤ ꯌꯨꯕꯤ ꯑꯗꯨ ꯑꯄꯨꯝꯕ ꯌꯨꯕꯤ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯨꯕꯤ ꯑꯗꯨꯅ ꯄꯨꯝꯂꯕꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯒꯜꯂꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ ꯁꯥꯟꯇꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯈꯟꯕꯒꯤ ꯑꯣꯟꯅ ꯇꯩꯅꯕꯤꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯥꯟꯇꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯗꯕꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯨꯟꯖꯤꯜꯂꯝꯂꯒ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯝꯂꯝꯂꯒ ꯁꯥꯟꯇꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ Shivaram ꯀ꯭ꯔꯤꯁꯅ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯅ Shivaram ꯀ꯭ꯔꯤꯁꯅꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ Shivaram ꯀ꯭ꯔꯤꯁꯅꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯋꯥꯕꯗ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯁꯨ ꯁꯔꯨꯛ ꯌꯥꯈꯤ Shivaram ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯗ ꯃꯃꯥꯒꯤ ꯐꯨꯔꯥ ꯑꯃꯁꯨ ꯁꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯚꯤꯂꯦꯖ ꯆꯤꯞ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯐꯨꯔꯥ ꯁꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯕꯒꯤ ꯁꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ ꯃꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟ ꯂꯧꯈꯤ ꯑꯗꯨꯅ ꯂꯝ ꯑꯁꯤꯗ ꯐꯨꯔꯥ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯐꯨꯔꯥ ꯑꯗꯨ ꯊꯨꯒꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ Shivaram ꯀ꯭ꯔꯤꯁꯅꯅ ꯆꯤꯞ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯨꯗꯛ ꯀꯨꯜꯂꯒ ꯍꯥꯏꯖꯔꯝꯃꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩ ꯁꯤꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯤꯡꯖꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯦ ꯑꯗꯨꯅ ꯆꯥꯟꯁ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯔꯁꯨ ꯁꯤꯡꯖꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤ
ꯚꯤꯂꯦꯖ ꯑꯗꯨꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯈꯔ ꯈꯔ ꯁꯤꯡꯉꯛꯎ ꯍꯥꯏꯔꯝꯂꯒ ꯍꯟꯈꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯁꯤꯡꯕ ꯉꯝꯅꯕ ꯄꯤꯛꯂꯤꯕ ꯃꯥꯅ ꯂꯧ ꯈꯣꯏꯗꯨꯅ ꯂꯧ ꯎꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯜꯕꯨ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯜꯒꯤ ꯃꯕꯨꯛ ꯂꯥꯝꯕꯕꯨ ꯀꯣꯛꯍꯜꯂꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯒꯤ ꯃꯆꯜꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯁꯒꯣꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯤꯔꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯂꯥꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯤꯔꯤ ꯑꯃꯗꯤ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯗꯨꯝ ꯂꯩꯕꯤꯔꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯆꯜ ꯁꯤꯔꯤꯅ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯁꯤꯔꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯆꯥꯛ ꯐꯥꯎ ꯆꯥꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯕꯨꯡꯅ ꯑꯁꯥꯕ ꯁꯒꯣꯜ ꯑꯃ ꯂꯩꯕꯤꯗꯨꯅ ꯁꯤꯔꯤꯕꯨ ꯊꯦꯝꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯒꯤ ꯄꯨꯟꯁꯤ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯁꯨ ꯃꯤꯃꯥꯟꯅꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯇꯦꯝꯄꯜꯗ ꯃꯆꯜꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤ꯫ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯜꯗꯣ ꯐꯥꯔꯁ ꯗꯤꯚꯤꯖꯟꯗ ꯐꯥꯎꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯏꯁꯣꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯕꯥꯔꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯒꯗꯤ ꯌꯨꯕꯤ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯌꯨꯕꯤ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯑꯃꯗꯤ ꯌꯨꯕꯤ ꯑꯗꯨ ꯑꯆꯪꯕ ꯌꯨꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯕꯨꯡꯅ ꯃꯆꯜ ꯁꯤꯔꯤꯗ ꯑꯦꯛꯖꯥꯝ ꯆꯠꯅꯕꯒꯤꯗꯃꯛ ꯀꯧꯈꯤꯔꯝꯃꯤ꯫ ꯁꯤꯔꯤ ꯒꯧꯔꯤꯗ ꯃꯥꯒꯤ ꯄꯦꯟ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯧꯔꯤꯅ ꯄꯦꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯈꯥꯕꯩ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯁꯤꯔꯤ ꯃꯁꯥꯅ ꯃꯥꯒꯤ ꯄꯦꯟ ꯑꯗꯨ ꯂꯧꯖꯔꯨꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯆꯨꯞꯄꯤꯔꯝꯃꯒ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯈꯤ꯫ ꯒꯧꯔꯤꯅ ꯁꯤꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯍꯩꯗꯣꯛꯈꯤ꯫ ꯁꯤꯔꯤꯅ ꯑꯦꯛꯖꯥꯝꯅꯤꯅ ꯂꯥꯏꯔꯤꯛ ꯄꯨꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯕꯨꯡꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯁꯤꯜꯂꯒ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯅꯕ ꯈꯔ ꯄꯨꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯡꯅ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯁꯤꯔꯤ ꯑꯗꯨꯕꯨ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯁꯤꯔꯤ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯈꯤ꯫ ꯃꯕꯨꯡ ꯑꯗꯨꯁꯨ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒ ꯊꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯨꯟꯗꯥ ꯈꯔꯅ ꯁꯤꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯗꯨ ꯃꯕꯨꯡꯅ ꯎꯔꯝꯃꯤ꯫ ꯃꯕꯨꯡꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯁꯤꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯁꯤꯔꯤꯗ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯗꯨ ꯁꯤꯔꯤꯅ ꯐꯝꯂꯤꯕ ꯖꯒꯥꯗꯨꯗ ꯐꯝꯂꯛꯈꯤ ꯑꯃꯗꯤ ꯁꯤꯔꯤꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯁꯤꯔꯤ ꯊꯣꯛꯈꯤ꯫ ꯃꯕꯨꯡ ꯑꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯗ ꯏꯁꯩ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯗ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯂꯛꯅꯕꯁꯦ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯁꯛ ꯂꯤꯈꯠꯂꯒ ꯑꯩꯅ ꯂꯛꯅꯅꯤꯡꯕ ꯃꯑꯣꯡꯗ ꯂꯛꯅꯒꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯂꯝ ꯍꯦꯜꯂꯗꯤ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯅꯉꯛꯇꯨ ꯀꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯀꯟꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅ ꯆꯦꯁ ꯁꯥꯟꯅꯕꯗ ꯃꯥꯏꯊꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯂꯦꯖ ꯑꯗꯨ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯅꯆꯜꯗꯣ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯇꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤ ꯑꯁꯤ ꯏꯕꯥꯅꯤꯅꯤ ꯍꯥꯏꯅ꯫ ꯒꯧꯔꯤꯅ ꯁꯤꯔꯤꯗ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯑꯃꯗꯤ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯃꯥꯗꯤ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ, ꯃꯥꯒꯤ ꯕꯣꯔꯗꯤ ꯑꯩꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯅꯔꯁꯤꯃꯥ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯏꯔꯨꯕꯗ ꯒꯧꯔꯤꯗꯣ ꯄꯣꯠ ꯍꯩꯗꯣꯛꯈꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯗ ꯁꯤꯔꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯁꯤꯔꯤꯒꯤ ꯃꯕꯨꯡꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯜꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕ ꯃꯤꯗꯨꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁ ꯂꯟꯗꯟꯗ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯁꯟꯇꯣꯁ ꯐꯣꯟ ꯑꯣꯛꯈꯤ꯫ ꯃꯄꯥꯅ ꯅꯪꯅ ꯑꯩꯁꯨ ꯄꯥꯔꯇꯤꯗꯨꯗ ꯄꯨꯕꯤꯌꯨ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯍꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯃꯄꯥ ꯑꯗꯨ ꯕ꯭ꯔꯦꯗ ꯆꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ
ꯂꯟꯗꯟꯒꯤ ꯑꯣꯔꯐꯥꯟꯒꯤꯗ ꯗꯣꯅꯦꯁꯟ ꯄꯤꯔꯨꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯀꯥꯁꯅ ꯉꯥꯡꯂꯝꯃꯤ꯫ ꯄ꯭ꯔꯀꯥꯁ ꯃꯥꯅ ꯆꯥꯒꯦ ꯇꯧꯔꯝꯃꯤꯕ ꯕ꯭ꯔꯦꯗ ꯑꯗꯨ ꯆꯥꯗꯅ ꯊꯣꯛꯂꯛꯈꯤ꯫ ꯄ꯭ꯔꯀꯥꯁ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯟꯇꯣꯁ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯃꯄꯥꯗ ꯀꯩꯒꯤ ꯎꯪꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯁꯣꯀ꯭ꯔꯦꯠꯁꯀꯤ ꯅꯨꯄꯤꯗ ꯄ꯭ꯔꯃꯥꯟ ꯄꯤꯗꯨꯅ ꯁꯟꯇꯣꯁꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯉꯩꯗ ꯁꯟꯇꯣꯁꯀꯤ ꯃꯃꯥꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯀꯥꯁꯀꯤ ꯃꯕꯥꯏ ꯔꯥꯎ ꯑꯣꯏꯔꯝꯃꯤ꯫ ꯐꯣꯟ ꯑꯗꯨ ꯁꯟꯇꯣꯁꯀꯤ ꯃꯃꯥꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯕꯨꯡ ꯔꯥꯎꯅ ꯂꯥꯂꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯨ ꯂꯥꯛꯂꯤꯕ ꯗꯦꯠ 14 ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯃꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯂꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯎꯅ ꯃꯗꯨ ꯈꯪꯅꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯂꯤꯅ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯁꯟꯇꯣꯁ ꯄꯨꯔꯛꯑꯣ ꯑꯟꯇꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯀꯤ ꯃꯃꯥꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯟꯇꯣꯁꯇ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯤ USAꯗ ꯀꯟꯐꯔꯦꯟꯁ ꯂꯩꯕꯅꯤꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯂꯤ ꯁꯤꯔꯤꯕꯨ ꯂꯧꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯥꯂꯤꯅ ꯁꯤꯔꯤ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯆꯣꯀ꯭ꯂꯦꯠꯁꯨ ꯄꯨꯕꯤꯔꯛꯈꯤ꯫ ꯁꯤꯔꯤꯒꯤ ꯃꯕꯨꯡꯅ ꯂꯥꯂꯤꯗ ꯃꯊꯪꯒꯤ ꯐ꯭ꯔꯥꯏꯗꯦꯗ ꯑꯦꯡꯒꯦꯖꯃꯦꯟ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ 15 ꯈꯛꯇ ꯉꯥꯏꯔꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯔꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯂꯤꯅ ꯁꯤꯔꯤꯗ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯤꯔꯤꯅ ꯃꯕꯨꯡꯗ ꯑꯣꯏꯅ ꯍꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯂꯤꯅ ꯃꯕꯨꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯕꯨꯡꯅ ꯅꯨꯃꯤꯠ 15ꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯛꯀꯗꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯂꯤꯅ ꯃꯗꯨꯗꯤ ꯑꯩꯁꯦ ꯅꯪꯒ ꯅꯆꯟꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯁꯤꯔꯤꯁꯦ ꯉꯁꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯂꯤꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯕꯨꯡꯅ ꯁꯤꯔꯤꯗ ꯅꯪ ꯆꯠꯅꯤꯡꯕ꯭ꯔꯅꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯔꯤꯅ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯣꯏꯗ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯨꯡꯅ ꯑꯌꯥꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯁꯤꯔꯤ ꯂꯥꯂꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯁꯟꯇꯣꯁ ꯂꯟꯗꯟꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯟꯇꯣꯁ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯂꯤꯒ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯝꯂꯒ ꯂꯟꯗꯟꯗ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯜꯂꯤ꯫ ꯕꯟꯇꯥ ꯁꯟꯇꯣꯁꯄꯨ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯛꯄ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯟꯇꯣꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯔꯥꯎꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯈꯤ꯫ ꯔꯥꯎꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯣꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯥꯡ ꯄꯥꯏꯕ ꯎꯔꯝꯃꯤ꯫ ꯕꯟꯇꯥꯅ ꯅꯣꯏ ꯂꯟꯗꯟꯗꯗꯤ ꯀꯥꯡ ꯄꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯕꯟꯇꯥꯅ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯂꯟꯗꯟꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯦꯅ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯅꯤꯟ ꯐꯪꯕꯗꯒꯤ ꯕꯟꯇꯥꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯟꯇꯥꯅ ꯂꯥꯂꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯨꯕꯗ ꯁꯟꯇꯣꯁ ꯑꯗꯨ ꯁꯤꯔꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯥꯂꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯁꯤꯔꯤꯅ ꯈꯣꯡꯖꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯟꯇꯣꯁꯅ ꯂꯥꯂꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯁꯤꯔꯤꯕꯨ ꯀꯣꯟꯁꯤꯟꯈꯤ꯫ ꯁꯤꯔꯤꯅ ꯑꯩ ꯂꯥꯂꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯂꯥꯂꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯂꯤꯅ ꯁꯤꯔꯤ ꯑꯗꯨ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯁꯟꯇꯣꯁꯇ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯂꯤꯗꯤ ꯁꯟꯇꯣꯁꯇ ꯆꯠꯂꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯟꯇꯣꯁꯅ ꯍꯨꯠ ꯂꯩꯊꯔꯒ ꯁꯤꯔꯤꯗ ꯑꯩꯗꯤ ꯌꯥꯝꯅ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯃꯤꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯟꯇꯣꯁ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯤꯔꯤ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯂꯟꯗꯟꯗꯒꯤ ꯌꯣꯡ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯋꯥ ꯑꯗꯨ ꯍꯥꯏꯗꯅꯕ ꯁꯤꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯂꯟꯗꯟꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯣꯡ ꯑꯣꯏꯕ ꯅꯠꯇꯦ꯫ ꯌꯣꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯊꯦꯡꯅꯔꯗꯤ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯇꯣꯁꯀꯤ ꯃꯃꯥꯗꯨꯗ ꯁꯤꯔꯤꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯔꯤꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯟ ꯑꯗꯨꯅ ꯅꯪꯅ ꯍꯪꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯔꯤꯅ ꯂꯥꯂꯤꯒꯤ ꯑꯟꯇꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯁꯟꯇꯣꯁꯀꯤ ꯃꯃꯥꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯔꯤ ꯑꯗꯨ ꯏꯀꯥꯏꯃꯟꯕꯒ ꯂꯣꯏꯅꯅ ꯆꯥ ꯄꯨꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯕꯟꯇꯥꯗ ꯊꯦꯡꯖꯤꯟꯗꯨꯅ ꯆꯥ ꯑꯗꯨ ꯕꯟꯇꯥꯒꯤ ꯃꯁꯥꯗ ꯍꯩꯖꯤꯟꯈꯤ꯫ ꯕꯟꯇꯥꯅ ꯆꯤꯅꯤ ꯈꯔꯗꯤ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯆꯤꯅꯤ ꯑꯗꯨ ꯃꯁꯥꯗ ꯑꯃꯨꯛ ꯍꯩꯖꯤꯟꯈꯤ꯫ ꯖꯤꯄꯤꯅ ꯔꯥꯎꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯥꯕꯨ ꯑꯦꯡꯒꯦꯖꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯃꯥꯕꯨ ꯍꯥꯏꯕꯤꯔꯛꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯎꯅ ꯖꯤꯄꯤꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯍꯔꯥꯎ ꯍꯔꯥꯎꯅ ꯗꯦꯟꯁ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯔꯤ ꯑꯗꯨ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯁꯤꯔꯤꯗ ꯅꯪꯅ ꯑꯩꯕꯨ ꯃꯪꯀꯤ ꯍꯥꯏꯕ? ꯁꯤꯔꯤꯅ ꯂꯟꯗꯟ ꯃꯪꯀꯤ ꯍꯥꯏꯕꯅꯤ
ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯤꯂꯥ ꯀꯧ ꯍꯥꯏꯕ꯭ꯔꯣ? ꯁꯟꯇꯣꯁ, ꯕꯟꯇꯥ ꯑꯃꯗꯤ ꯂꯥꯂꯤ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯗꯦꯟꯁ ꯇꯧꯗꯨꯅ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯤꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯗꯣꯂꯤꯁꯨ ꯔꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯔꯥꯎꯅ ꯖꯤꯄꯤꯕꯨ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯁꯛ ꯇꯥꯛꯈꯤ꯫ ꯗꯣꯂꯤ ꯑꯃꯗꯤ ꯁꯟꯇꯣꯁꯁꯨ ꯁꯛ ꯈꯪꯅꯈꯤ꯫ ꯁꯟꯇꯣꯁ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯤꯔꯤꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯁꯤꯔꯤꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯁꯟꯇꯣꯁꯄꯨ ꯊꯣꯛꯈꯤꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ "ꯑꯩ ꯅꯪꯒꯤ ꯔꯨꯝꯗ ꯁꯣꯏꯕꯗꯒꯤ ꯆꯪꯈ꯭ꯔꯕ ꯃꯥꯜꯂꯦ" ꯍꯥꯏꯔꯝꯂꯒ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯁꯤꯔꯤꯒꯤ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯅ "ꯁꯣꯛꯀꯅꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯟꯇꯣꯁꯅ ꯁꯒꯣꯜ ꯑꯗꯨ ꯂꯧꯔꯒ ꯁꯤꯔꯤꯗ ꯂꯛꯅꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯁꯒꯣꯜ ꯑꯗꯨ ꯑꯃꯨꯛ ꯁꯤꯔꯤꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯁꯤꯔꯤꯗ "ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯔꯤꯕ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯧꯔꯝꯃꯕꯗꯤ ꯈꯨꯕꯥꯛ ꯆꯥꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯝ ꯇꯧꯗꯦ, ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯦ." ꯁꯤꯔꯤꯅ "ꯀꯩꯁꯨ ꯈꯟꯗꯦ" ꯍꯥꯏꯔꯒ ꯁꯟꯇꯣꯁ ꯑꯗꯨ ꯏꯟꯊꯣꯛꯂꯒ ꯊꯣꯡ ꯊꯤꯡꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯟꯇꯣꯁꯀꯤ ꯇꯥꯋꯦꯜ ꯑꯗꯨ ꯊꯣꯡ ꯑꯗꯨꯗ ꯆꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯕꯟꯇꯥ ꯗꯦꯟꯁ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯕꯟꯇꯥꯒꯤ ꯇꯥꯋꯦꯜ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯕꯟꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯍꯟ ꯑꯃꯗꯤ ꯇꯨꯈꯤꯔꯝꯃꯤ꯫ ꯔꯥꯎ ꯑꯃꯗꯤ ꯖꯤꯄꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯤꯄꯤꯅ ꯃꯥꯒꯤ ꯃꯆꯥꯒ ꯁꯟꯇꯣꯁꯀ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯎꯅꯁꯨ "ꯃꯗꯨꯗꯤ ꯃꯕꯥꯅꯤ ꯈꯪꯂꯍꯜꯂꯨꯗꯅ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯤꯄꯤꯅ ꯅꯣꯛꯇꯨꯅ "ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ." ꯃꯊꯪꯒꯤ ꯁꯤꯟꯗ ꯗꯣꯂꯤꯅ ꯔꯣꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯔꯣꯁ ꯑꯗꯨ ꯁꯟꯇꯣꯁꯇ ꯗꯣꯂꯤꯅ ꯄꯤꯔꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯔꯣꯁ ꯑꯗꯨ ꯂꯧꯔꯒ ꯃꯅꯥꯗ ꯑꯣꯏꯅ ꯍꯥꯞꯈꯤ꯫ ꯗꯣꯂꯤꯅ ꯁꯟꯇꯣꯁꯅ ꯃꯦꯜ ꯊꯥꯔꯤꯕꯗꯨ ꯀꯅꯥꯗ ꯊꯥꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ "ꯗꯦꯗꯤꯗ ꯊꯥꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯂꯤꯅ "ꯁꯟꯇꯣꯁ, ꯅꯪꯒꯤ ꯗꯦꯗꯤꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ "ꯅꯨꯡꯁꯤ, ꯅꯪꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ" ꯍꯥꯏꯅꯁꯨ ꯗꯣꯂꯤꯗ ꯍꯪꯂꯝꯃꯤ꯫ ꯗꯣꯂꯤꯅ "ꯑꯩꯗꯤ ꯑꯩꯒꯤ ꯗꯦꯗꯤꯁꯦ ꯍꯜꯋꯥꯒꯨꯝꯅ ꯅꯨꯡꯁꯤ." ꯁꯟꯇꯣꯁꯅ "ꯍꯜꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯂꯤ ꯆꯥꯛꯈꯨꯝꯗ ꯍꯜꯋꯥ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯒꯔ ꯂꯧꯒꯦ ꯇꯧꯕꯗ ꯕꯟꯇꯥ ꯂꯥꯛꯄꯗꯒꯤ ꯁꯨꯒꯔꯒꯤ ꯃꯍꯨꯠꯇ ꯊꯨꯝ ꯑꯣꯏꯅ ꯂꯧꯔꯒ ꯍꯜꯋꯥ ꯑꯗꯨꯗ ꯍꯥꯞꯈꯤ꯫ ꯍꯜꯋꯥ ꯑꯗꯨ ꯁꯟꯇꯣꯁꯀꯤꯅꯤ ꯈꯪꯍꯜꯂꯝꯃꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯔꯤꯁꯨ ꯗꯣꯂꯤꯒꯤ ꯃꯑꯣꯡ ꯇꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯣꯂꯤ ꯍꯜꯋꯥ ꯄꯨꯗꯨꯅ ꯁꯟꯇꯣꯁꯀꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯍꯦꯛ ꯆꯥꯒꯦ ꯇꯧꯕꯗ ꯕꯟꯇꯥꯅ ꯏꯁꯩ ꯁꯛꯇꯨꯅ ꯆꯥꯒꯅꯨ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯟꯇꯣꯁꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯣꯂꯤꯒꯤ ꯃꯄꯥꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯖꯤꯄꯤꯗ ꯍꯜꯋꯥ ꯑꯗꯨ ꯄꯤꯗꯨꯅ ꯆꯥꯍꯜꯂꯝꯃꯤ꯫ ꯖꯤꯄꯤꯅ ꯆꯥꯕꯗꯨꯗ ꯃꯆꯥꯅꯨꯄꯤꯅ "ꯀꯝꯗꯧꯒꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯖꯤꯄꯤꯅ "ꯍꯥꯎꯃꯟꯗꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯎ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯎꯁꯨ ꯂꯥꯛꯂꯒ ꯍꯜꯋꯥ ꯑꯗꯨ ꯆꯥꯈꯤꯔꯝꯃꯤ꯫ ꯔꯥꯎꯁꯨ ꯊꯨꯝ ꯌꯥꯛꯃꯟꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯖꯤꯄꯤ ꯑꯃꯗꯤ ꯁꯟꯇꯣꯁꯅ ꯗꯣꯂꯤꯗ "ꯅꯪ ꯍꯜꯋꯥ ꯍꯧꯕꯁꯤ ꯅꯪꯒꯤ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤ ꯏꯁꯩ ꯁꯛꯇꯨꯅ ꯐꯤ ꯐꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯤꯔꯤꯅ ꯁꯟꯇꯣꯁꯀꯤ ꯐꯨꯔꯤꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯁꯟꯇꯣꯁꯃꯛꯅꯤ ꯈꯟꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯐꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯟꯇꯣꯁ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯔꯤ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯇꯣꯁꯅ ꯁꯤꯔꯤꯒꯤ ꯃꯑꯣꯡ ꯇꯝꯗꯨꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯗꯣꯂꯤ ꯂꯥꯛꯏ ꯍꯥꯏꯅ ꯁꯤꯔꯤꯅ ꯁꯟꯇꯣꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯗꯣꯂꯤꯅ ꯁꯟꯇꯣꯁꯀꯤ ꯂꯩꯐꯝ ꯍꯪꯉꯤ, ꯑꯗꯨꯕꯨ ꯁꯤꯔꯤꯅ ꯁꯟꯇꯣꯁꯀꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯇꯨꯅ ꯗꯣꯂꯤꯅ ꯁꯟꯇꯣꯁꯄꯨ ꯐꯥꯈꯤ꯫ ꯗꯣꯂꯤꯅ ꯁꯟꯇꯣꯁꯇ "ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯂꯥꯛꯀꯅꯤ, ꯃꯈꯣꯏꯗ ꯅꯪꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯣꯏꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯂꯥꯛꯄꯗ ꯗꯣꯂꯤꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯟꯇꯣꯁ ꯑꯁꯤ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯕ ꯃꯤꯂꯤꯌꯅꯔꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯂꯤꯅ "ꯅꯪꯗꯤ ꯃꯤꯂꯤꯌꯅꯔꯤ ꯑꯣꯏꯗꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯗꯣꯂꯤꯅ "ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯂꯤꯅ ꯁꯤꯔꯤꯗ "ꯅꯪꯗꯤ ꯃꯤꯂꯤꯌꯅꯔꯤ ꯑꯣꯏꯗꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯕꯗ ꯁꯤꯔꯤꯅ "ꯃꯥꯅꯤ, ꯑꯩꯁꯨ ꯃꯤꯂꯤꯌꯅꯔꯤ ꯑꯃꯅꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯗꯣꯂꯤꯅ "ꯅꯪ ꯁꯦꯟ ꯀꯌꯥꯝ ꯂꯩꯒꯦ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯁꯤꯔꯤꯅ "ꯑꯩꯒꯤ ꯌꯨꯝ 1, ꯂꯧ ꯄꯔꯤ 10, ꯁꯟ ꯂꯥꯕ 4, ꯁꯟ ꯑꯃꯣꯝ 50, ꯌꯦꯟ 90, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕ ꯏꯕꯨꯡ ꯑꯃ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤꯗꯤ ꯃꯤꯂꯤꯌꯟꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯖꯩ" ꯍꯥꯏꯔꯝꯂꯒ ꯂꯥꯂꯤꯒ ꯁꯤꯔꯤꯒ ꯌꯨꯝꯗ ꯆꯪꯈꯤ꯫
ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯨ ꯁꯟꯇꯣꯁꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨ ꯗꯣꯂꯤꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯚꯤꯂꯦꯖ ꯆꯤꯞ ꯑꯃꯗꯤ ꯁꯤꯔꯤꯒꯤ ꯃꯕꯨꯡ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ "ꯅꯪꯒꯤ ꯅꯆꯜꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯅꯤꯅ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯂꯨꯍꯣꯡꯒꯗ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ "ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯒꯗꯤ ꯍꯣꯡꯂꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ, ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯜꯒ ꯅꯠꯇ꯭ꯔꯒꯗꯤ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯋꯥ ꯂꯩꯒꯦ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯕꯔꯝ ꯀ꯭ꯔꯤꯁꯅꯅ "ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯆꯦꯜꯒꯤ ꯋꯥ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔꯒꯁꯨ ꯇꯥꯟꯅꯖꯔꯛꯈꯤꯒꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ "ꯁꯤꯔꯤ ꯂꯥꯛꯂꯒ ꯋꯥ ꯑꯗꯨ ꯈꯟꯅꯁꯤ" ꯍꯥꯏꯅ ꯁ꯭ꯇꯦꯁꯟ ꯃꯥꯁꯇꯔ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯡꯒꯦꯖꯃꯦꯟꯠꯒꯤ ꯅꯨꯃꯤꯠ ꯂꯥꯛꯂꯕꯗ ꯁꯤꯔꯤꯅ ꯄꯟꯗꯤꯠꯅ ꯁꯣꯜꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯇꯣꯁ ꯑꯗꯨꯁꯨ ꯁꯤꯔꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ "ꯅꯪꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯦꯟ ꯁꯒꯣꯜꯁꯨ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯗꯨꯗ ꯑꯣꯏꯅ ꯍꯣꯡꯉꯣꯗꯅ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯅ "ꯅꯪꯗꯤ ꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ?" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯟꯇꯥ ꯑꯗꯨ ꯀꯣꯐꯤ ꯌꯦꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯔꯤꯅ "ꯄꯨꯡ ꯀꯌꯥ ꯇꯥꯔꯦ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯕꯟꯇꯥ ꯑꯗꯨ ꯄꯨꯡ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯀꯣꯐꯤ ꯑꯗꯨ ꯁꯟꯇꯣꯁꯇ ꯑꯣꯏꯅ ꯍꯩꯖꯤꯟꯂꯛꯈꯤ꯫ ꯗꯣꯂꯤꯅ ꯁꯟꯇꯣꯁ ꯑꯗꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕ ꯄꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯟꯇꯣꯁꯅ ꯕꯟꯇꯥ ꯑꯣꯏꯅ ꯁꯟꯇꯣꯁ ꯁꯥꯔꯒ ꯆꯤꯡꯍꯜꯂꯝꯃꯤ꯫ ꯗꯣꯂꯤꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯕꯟꯇꯥ ꯑꯣꯏꯔꯝꯕꯗꯒꯤ ꯗꯣꯂꯤꯅ ꯈꯨꯕꯥꯛꯅ ꯊꯥꯔꯒ "ꯑꯣꯛ ꯃꯥꯟꯕꯁꯤꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯟꯇꯣꯁꯅ ꯁꯤꯔꯤ ꯑꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯟꯇꯣꯁ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯤꯔꯤ ꯑꯗꯨ ꯂꯥꯂꯤꯅ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯁꯤꯔꯤ ꯑꯗꯨ ꯃꯥꯒꯤ ꯕꯦꯁꯠ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯟꯇꯣꯁꯅ ꯁꯤꯔꯤꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯈꯤ꯫ ꯃꯗꯨꯗ ꯁꯤꯔꯤꯅ "ꯃꯤꯅ ꯎꯔꯒ ꯐꯖꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁꯅ "ꯅꯪꯒꯤ ꯕ꯭ꯂꯥꯎꯁ ꯍꯨꯛ ꯑꯁꯦ ꯅꯥꯟꯊꯣꯛꯂꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯗꯨꯗ ꯁꯟꯇꯣꯁꯅ "ꯅꯪꯒꯤ ꯅꯥꯒꯟꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯨꯡꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯔꯤ ꯑꯗꯨ ꯊꯥꯖꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯦꯞꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ ꯂꯥꯂꯤꯕꯨ ꯀꯧꯔꯒ ꯁꯤꯔꯤꯒꯤ ꯑꯁꯣꯏꯕꯗꯨꯕꯨ ꯁꯦꯝꯗꯣꯛꯍꯟꯈꯤ꯫ ꯁꯤꯔꯤꯅ ꯁꯟꯇꯣꯁ ꯑꯗꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯉꯩꯗ ꯁꯟꯇꯣꯁꯅ "ꯀꯅꯥ ꯌꯦꯡꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯔꯤꯅ "ꯀꯩꯁꯨ ꯅꯠꯇꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯦꯡꯒꯦꯖꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯇꯧꯔꯤꯉꯩꯗ ꯂꯥꯂꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯤꯍꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯂꯥꯂꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯁꯟꯇꯣꯁꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯥꯂꯤꯅ ꯁꯟꯇꯣꯁꯇ ꯇꯝꯈꯤ, "ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯡꯁꯤꯅꯈꯤ, ꯑꯩꯒꯤ ꯂꯦꯇꯔꯁꯨ ꯃꯥꯗ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕꯒꯤꯗꯃꯛ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯛꯂꯤ꯫ ꯃꯥꯗ ꯂꯩꯈꯤꯕ ꯂꯦꯇꯔ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯁꯣꯜꯕ ꯇꯧꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯇꯣꯁꯅꯁꯨ ꯌꯥꯕꯒ ꯂꯣꯏꯅꯅ ꯁꯤꯔꯤꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯂꯦꯇꯔ ꯑꯗꯨ ꯁꯨꯝ ꯊꯤꯕꯗ ꯁꯟꯇꯣꯁꯅ ꯂꯦꯇꯔ ꯑꯗꯨ ꯐꯪꯈꯤ, ꯑꯗꯨꯒ ꯁꯤꯔꯤꯅ ꯅꯣꯡꯃꯩ ꯑꯣꯏꯅ ꯐꯪꯈꯤ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯕꯗ ꯍꯨꯏ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯕꯥꯊꯔꯨꯝ ꯇꯥꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯇꯥꯟꯅꯔꯛꯇꯨꯅ ꯕꯥꯊꯔꯨꯝ ꯃꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯕꯥꯅꯤ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯏꯁꯩ ꯁꯛꯎ ꯍꯥꯏꯅ ꯁꯟꯇꯣꯁꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁꯁꯨ ꯏꯁꯩ ꯑꯃ ꯁꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯁꯣꯏꯕꯗꯒꯤ ꯁꯣꯋꯔ ꯑꯗꯨ ꯏꯁꯤꯡ ꯇꯥꯔꯛꯈꯤ꯫ ꯁꯟꯇꯣꯁꯅ ꯏꯁꯤꯡ ꯑꯗꯨ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯟꯇꯣꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯐꯣꯟ ꯂꯥꯛꯈꯤ꯫ ꯁꯤꯔꯤꯅ "ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯀꯌꯥ ꯂꯩꯒꯦ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯟꯇꯣꯁꯅ "14 ꯂꯩ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ "ꯒꯔꯜꯐ꯭ꯔꯦꯟ ꯈꯨꯗꯤꯡ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ" ꯍꯥꯏꯅꯁꯨ ꯃꯉꯣꯟꯗ ꯚꯥꯞ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯁꯣꯋꯔ ꯑꯗꯨ ꯏꯁꯤꯡ ꯇꯥꯕ ꯂꯦꯞꯈꯤ꯫ ꯃꯕꯥꯅꯤꯅ ꯄꯥꯝꯕꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯕꯥꯊꯔꯨꯝ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯆꯪꯍꯜꯂꯝꯂꯒ ꯃꯕꯥꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯕꯥꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯅ ꯇꯥꯠ ꯇꯧꯔꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯔꯝꯃꯤ, ꯑꯃꯗꯤ ꯁꯟꯇꯣꯁꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯗ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯁꯟꯇꯣꯁꯅ ꯐꯨꯗꯨꯅ ꯊꯝꯂꯝꯂꯒ ꯃꯕꯥꯅꯤ ꯂꯥꯂꯤꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯂꯥꯂꯤꯅ ꯁꯤꯔꯤꯗ "ꯊꯦꯡꯛꯁ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯔꯤꯅ "ꯁꯟꯇꯣꯁꯇ ꯑꯣꯏꯅ ꯍꯥꯏꯕꯤꯌꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯑꯃꯅ ꯑꯃꯗ ꯏꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯂꯤꯅ "ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯔꯤꯅ ꯈꯪꯍꯧꯗꯅ ꯁꯟꯇꯣꯁꯇ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯟꯇꯣꯁ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯑꯃꯗꯤ ꯃꯕꯥꯅꯤ ꯍꯦꯟꯁꯦꯛ ꯁꯣꯛꯅꯗꯨꯅ ꯌꯥꯅꯈꯤ꯫